Kumja lisangani taratare ki Jun Kuntra da Sangadana Miam da Sinakiba Visnupur District Sendra Chingkong da Leiba Sendra Waterfront Resort Takmu Pat Mapu Pandabaka Chaf Manare Haina MAMI TV ki Visnupur correspondent James Hisnam na report tawri MAMI TV ki Visnupur correspondent James Hisnam na piba report amagi matung ina Ministry of Tourism ki Santang Makhada Manipur Tourism Department na lupa crore manga hena changna sengat kiba Sendra Waterfront Resort asi kumja lisangani taratare tapang thokiba Sangai Festival da Miam na yamna pamna kiba mafam ama oikibani Sendra Waterfront Resort asida pangto kiba bim laki kumhai na kumja lisangani taratare ki Sangai Festival yengba lakpapum na maki pungning sumhat kibani adubu tourist Resort asi ningchina chalaiba ngamdabana maram oiraga ngasidi mapu pandabaka pangkhak oire narak mongsongna pik thale Sendra Waterfront Resort asida mamal changna sem saraba Lakeview Cottage Taruk reception cum administrative block ama security amadi driver ki car restaurant projector yawa conference hall ama season nafam khangdana taraga leiri Lakeview Cottage Taruk asida leramba air condition electric bulb ceiling fan thongnau gi mingsal amadi washroom da leiba atei pochai kaya maram mafam khangdana mangkre hauzik leiriba pochai asina karamba matamda mangkhigadabano haiba tamba ngamdri Sendra Waterfront Resort asi ningchina semgat sagalaga thamlabadi lakliba sangai festival amadi longtak pat yengba lakpa tourist singdagi achoba revenue ama karakpada mating oigani haina maikai kiyadagi phongdoknarakhi panbai yabadi Sendra Waterfront Resort asi kumja lisangani taratare ke Jun Kuntra da Chief Minister N Biren matamdugi BJP ki National General Secretary Ram Madhav matamdugi PWD ki Minister TS Vishwasit amadi tongan ba AC Singh MLA Singna Saruk Yaduna Sangakibani Sangaduna Miam da Sinakiban Numit Adudagi ngasi fawa lengana yingsinbagi MAMI amata tadri haina MAMI TV ki Visnupur correspondent James Hisnam da piba report asina makatari